ꯃꯌꯥꯝꯕꯨ ꯔꯃꯨꯛꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯁꯅꯥꯒꯤ ꯇꯦꯅꯋꯥ꯫ ꯂꯧꯕꯤꯔꯁꯤ ꯁꯅꯥꯒꯤ ꯇꯦꯅꯋꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯅꯨꯡꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯂꯥꯏꯑꯣꯏꯔꯕ ꯇꯦꯅꯋꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯇꯦꯅꯋꯥ ꯑꯗꯨ ꯂꯩꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯟ ꯈꯨꯗꯤꯡꯃꯛꯅ ꯇꯥꯏꯕꯪ ꯃꯤꯒꯨꯝ ꯃꯔꯣꯟ ꯊꯣꯛꯂꯝꯃꯤ꯫ ꯅꯨꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯎ ꯍꯤꯡꯆꯥꯕ ꯑꯃꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯄꯥꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨ ꯃꯥꯂꯦꯝ ꯁꯤꯟ ꯊꯨꯡꯅ ꯈꯪꯗꯕ ꯌꯥꯎꯈꯤꯗꯦ꯫ ꯅꯣꯡꯃ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯆꯠꯇꯨꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨꯕꯨ ꯄꯨꯔꯛꯁꯤ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯈꯪꯍꯜꯂꯝꯗꯅ ꯁꯒꯣꯜ ꯑꯃꯃꯝ ꯇꯣꯡꯂꯒ ꯀꯣꯅꯨꯡꯗꯒꯤ ꯂꯣꯟꯅ ꯑꯍꯤꯡꯗ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯊꯥꯕꯨꯡ ꯑꯃ ꯂꯦꯞꯇꯅ ꯆꯠꯂꯕ ꯇꯨꯡꯗ ꯃꯤ ꯇꯥꯗ꯭ꯔꯕ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯕ ꯎꯄꯥꯟꯕꯤ ꯑꯃꯃꯝꯗ ꯁꯒꯣꯜ ꯑꯅꯤꯗꯨ ꯄꯨꯟꯗꯨꯅ ꯊꯝꯂꯝꯂꯒ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯀꯨꯝꯊꯗꯨꯅ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯅꯨꯡꯒꯤ ꯂꯩꯕꯥꯛꯇꯨ ꯌꯧꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯅꯨꯡ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯈꯣꯏ ꯉꯛꯄ ꯐꯪꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯂꯩꯇꯅ ꯂꯦꯞꯇꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯨꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯣꯟꯖꯦꯜ ꯑꯃꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ, "ꯉꯥꯏꯈꯣ ꯔꯥꯖꯀꯨꯃꯥꯔ, ꯅꯈꯣꯏ ꯑꯅꯤ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯄꯥꯝꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯨ ꯑꯩ ꯈꯪꯂꯦ꯫ ꯑꯩꯒꯤ ꯋꯥꯍꯪ ꯑꯍꯨꯝꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗꯅ ꯆꯪꯕ ꯌꯥꯔꯣꯏ꯫ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯐꯪꯅꯤꯡꯂꯕꯗꯤ ꯄꯥꯎꯈꯨꯝ ꯆꯨꯝꯅ ꯄꯤꯕ ꯇꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕ ꯅꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯅꯨꯡ ꯑꯣꯟꯒꯅꯤ꯫ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯄꯥꯝꯗꯨꯅ ꯂꯥꯛꯄ ꯅꯪꯒꯨꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯀꯌꯥ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ, ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕꯅ ꯐꯒꯅꯤ"꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯟꯕ ꯉꯝꯗꯅ ꯌꯦꯡꯊꯣꯛꯈꯤꯕꯗ ꯋꯥꯡ ꯆꯥꯎꯔꯕ ꯎ ꯍꯤꯡꯆꯥꯕꯅ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯈꯜ ꯈꯟꯊꯔꯕ ꯇꯨꯡꯗ ꯎ ꯍꯤꯡꯆꯥꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯅꯥꯏ, ꯑꯩꯈꯣꯏ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯄꯨꯗꯅꯗꯤ ꯀꯣꯅꯨꯡꯗ ꯍꯜꯂꯔꯣꯏ꯫ ꯋꯥꯍꯪ ꯑꯗꯨ ꯍꯪꯕꯤꯔꯣ"꯫ ꯎ ꯍꯤꯡꯆꯥꯕꯅ ꯑꯍꯥꯟꯕ ꯋꯥꯍꯪ ꯍꯪꯂꯛꯂꯦ, "ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯃꯤꯑꯣꯏꯗꯨ ꯀꯅꯥꯅꯣ"꯫ ꯔꯥꯖꯀꯨꯃꯥꯔꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯇꯨꯡꯗ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯃꯥꯂꯦꯝꯗ ꯃꯤꯒꯤ ꯃꯔꯟ ꯇꯣꯟꯗꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯍꯛꯆꯥꯡ ꯐꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯎ ꯍꯤꯡꯆꯥꯕꯅ ꯑꯅꯤꯁꯨꯕ ꯋꯥꯍꯪ ꯑꯃꯨꯛ ꯍꯪꯂꯛꯏ, "ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯔꯨ ꯑꯣꯏꯅ ꯀꯔꯤ ꯒꯨꯟ ꯆꯦꯟꯕ ꯃꯊꯧ ꯇꯥꯕꯒꯦ"꯫ ꯔꯥꯖꯀꯨꯃꯥꯔꯅ, "ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯌꯥꯅꯕ ꯆꯠꯄ, ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯕꯨ ꯃꯇꯦꯡ ꯄꯤꯕꯤꯕ ꯑꯃꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕ ꯍꯥꯏꯕꯁꯤꯅ ꯏꯍꯥꯟ ꯍꯥꯟꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯆꯦꯟꯒꯗꯕ ꯒꯨꯟꯁꯤꯡꯅꯤ"꯫ ꯎ ꯍꯤꯡꯆꯥꯕꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯄꯥꯎꯈꯨꯝ ꯇꯥꯕꯗ ꯄꯦꯜꯂꯗꯨꯅ ꯑꯍꯨꯝꯁꯨꯕ ꯋꯥꯍꯪ ꯍꯪꯂꯛꯏ, "ꯃꯥꯂꯦꯝꯗ ꯃꯤꯠꯅ ꯎꯕ ꯏꯁꯣꯔ ꯍꯥꯏꯕꯁꯤ ꯀꯔꯤꯕꯨꯅꯣ"꯫ ꯔꯥꯖꯀꯨꯃꯥꯔꯅ, "ꯃꯥꯂꯦꯝꯗ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯗꯤ ꯑꯩꯕꯨ ꯄꯣꯛꯄꯤꯕ ꯄꯂꯦꯝ ꯄꯟꯊꯧꯅꯤ"꯫ ꯋꯥꯍꯪ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯎꯈꯨꯝ ꯃꯇꯤꯛ ꯆꯥꯅ ꯈꯨꯝꯕ ꯉꯝꯂꯕꯗ ꯎ ꯍꯤꯡꯆꯥꯕꯅ ꯊꯥꯒꯠ ꯋꯥꯍꯩꯒ ꯂꯣꯏꯅꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯕꯨ ꯊꯥꯗꯣꯛꯄꯤꯔꯦ꯫ ꯃꯍꯥꯛꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ꯫ "ꯃꯇꯝ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯗꯨ ꯉꯥꯏꯔꯛꯄ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯦ" ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯍꯔꯥꯎꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯝꯕ ꯎꯄꯥꯟ ꯋꯥꯄꯥꯟꯁꯤꯡꯅ ꯏꯁꯩ ꯁꯛꯇꯨꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯑꯒꯂꯥꯗ ꯇꯣꯡꯂꯝꯕ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ "ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯔꯥꯖꯀꯨꯃꯥꯔ" ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯇꯦꯅꯋꯥꯗ "ꯑꯩꯈꯣꯏ ꯅꯍꯥꯛꯄꯨ ꯂꯧꯕ ꯂꯥꯛꯄꯅꯤ" ꯍꯥꯏꯕꯗ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ, "ꯑꯩꯁꯨ ꯎ ꯍꯤꯡꯆꯥꯕꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯕ ꯃꯤꯑꯣꯏꯗꯨ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ"꯫ ꯇꯦꯅꯋꯥꯒꯤ ꯋꯥ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯕꯨ ꯑꯃꯨꯛ ꯍꯤꯡꯒꯠꯍꯜꯂꯨ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ "ꯁꯅꯥꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯏꯁꯤꯡꯅ
ꯅꯨꯡꯁꯤꯡ ꯑꯁꯤꯗ ꯁꯥꯌꯨ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯃꯤ ꯑꯣꯜꯂꯛꯀꯅꯤ꯫ ꯇꯦꯅꯋꯥꯅ ꯇꯥꯛꯄ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯇ꯭ꯔ ꯑꯃꯗ ꯏꯁꯤꯡ ꯁꯣꯛꯂꯨꯗꯨꯅ ꯅꯨꯡꯁꯤꯡꯗ ꯆꯥꯏꯕꯗꯒꯤ ꯅꯨꯡ ꯑꯣꯜꯂꯝꯕ ꯅꯤꯡꯊꯧ ꯃꯆꯥ ꯄꯨꯝꯅꯃꯛ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯈꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯈꯨꯔꯨꯝꯂꯝꯂꯒ ꯃꯥꯒꯤ ꯂꯩꯕꯥꯛꯇ ꯍꯟꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯅꯥꯒꯤ ꯇꯦꯅꯋꯥꯗꯨ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯁꯅꯥꯒꯤ ꯇꯦꯅꯋꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯕꯒ ꯖꯒꯣꯏ ꯁꯥꯔꯝꯕ, ꯏꯁꯩ ꯁꯛꯂꯝꯕ ꯍꯩꯄꯥꯟ ꯎꯄꯥꯟꯁꯤꯡ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅ ꯃꯐꯝ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯇꯦꯅꯋꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯂꯥꯟꯊꯣꯛꯇꯨꯅ ꯁꯒꯣꯜ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯇꯨꯡꯗ ꯁꯒꯣꯜ ꯇꯣꯡꯂꯒ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯇꯝꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯣꯅꯨꯡꯗ ꯍꯦꯛ ꯊꯨꯡꯕꯒ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯝꯕ ꯍꯩꯄꯥꯟ ꯎꯄꯥꯟꯁꯤꯡꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥꯕꯨ ꯍꯦꯛ ꯎꯕꯗ ꯖꯒꯣꯏ ꯁꯥꯕ, ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯁꯅꯥꯒꯤ ꯇꯦꯅꯋꯥꯕꯨ ꯁꯅꯥꯒꯤ ꯑꯁꯥꯒꯟꯗ ꯇꯣꯡꯍꯟꯗꯨꯅ ꯃꯥꯒꯤ ꯐꯨꯔꯥ ꯗꯣꯂꯥꯟꯒꯤ ꯌꯨꯝꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯀꯌꯥꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯁꯔꯒꯔꯒꯤ ꯑꯃꯔꯥꯕꯇꯤꯅꯤ ꯍꯥꯏꯅ ꯈꯟꯅꯈꯤ꯫ ꯅꯤꯡꯊꯧꯅ ꯔꯥꯖꯀꯨꯃꯥꯔꯗ ꯅꯤꯡꯊꯧ ꯈꯨꯕꯝ ꯁꯤꯟꯅꯔꯕ ꯇꯨꯡꯗ ꯎꯄꯥꯟ ꯍꯩꯄꯥꯟꯁꯤꯡꯅ ꯏꯁꯩ ꯖꯒꯣꯏ ꯊꯧꯒꯟ ꯇꯧꯗꯨꯅ ꯄꯨꯟꯁꯤ ꯄꯟꯗꯣꯝ ꯂꯣꯝꯕ ꯐꯥꯎꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫